ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯈꯨꯟ ꯉꯥꯛꯄꯅꯤꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕ ꯑꯩ ꯏꯆꯥꯗꯨꯅꯅꯦ ꯈꯨꯟ ꯉꯥꯛꯄ ꯆꯠꯈ꯭ꯔꯒ ꯉꯁꯤꯗꯤ ꯄꯨꯂꯤꯁꯅ ꯑꯩꯒꯤ ꯏꯆꯥꯗꯨꯒ ꯈꯨꯠꯊꯣꯛꯅꯕꯗ ꯑꯩ ꯏꯆꯥ ꯂꯩꯈꯤꯕꯅꯦ ꯑꯩꯒꯤ ꯏꯆꯥꯗ ꯎꯠꯄ ꯊꯧꯅꯥꯗꯣ ꯀꯨꯀꯤꯗ ꯑꯝꯇ ꯎꯠꯄꯤꯌꯨ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯩꯇꯩ ꯏꯐꯨꯔꯨꯞꯀꯤ ꯏꯁꯥꯒꯤ ꯄꯨꯂꯤꯁꯇꯒꯤ ꯀꯥꯞꯅꯔꯒ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯒꯤ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯁꯤ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯁꯤꯃꯨꯛ ꯄꯦꯟꯗꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯅ ꯀꯞꯇꯅ ꯍꯥꯏꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏ ꯑꯉꯥꯡꯗꯨꯅ ꯏꯐꯨꯔꯨꯞꯁꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯨꯀꯤ ꯍꯥꯏꯕꯁꯤꯅ ꯇꯨꯝꯅꯕ ꯂꯣꯏꯁꯤꯟꯈꯤꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯍꯧꯒꯅꯤ? ꯑꯩꯒꯤ ꯏꯃꯥ ꯂꯩ ꯂꯩꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯁꯤ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯊꯣꯛꯆꯈꯤꯕꯅꯦꯕ꯫ ꯅꯨꯡꯉꯥꯏꯕꯈꯩꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯨꯅ ꯅꯣꯡꯁꯥꯒꯤ ꯊꯃꯣꯏ ꯄꯥꯏꯔꯒ ꯄꯥꯏꯊꯣꯛꯑꯒ ꯃꯩꯇꯩ ꯏꯐꯨꯔꯨꯞꯁꯦ ꯀꯟꯅꯕ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯅ ꯃꯥꯡꯈ꯭ꯔꯒ ꯃꯃꯥꯁꯤꯡꯅ ꯀꯞꯍꯧꯏꯗꯣ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯈꯪꯒꯅꯤ꯫ ꯑꯩꯗꯤ ꯃꯌꯥꯝ ꯆꯠꯂꯒ ꯂꯥꯛꯑꯕꯅꯤꯅꯗꯤ ꯈꯪꯉꯦ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯗꯦ ꯃꯃꯥ ꯃꯆꯥ ꯈꯪꯗꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯏ ꯀꯔꯝꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯀꯞꯄ ꯂꯩꯍꯧꯏ ꯑꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯤꯈꯩꯗꯤ ꯈꯪꯉꯔꯣꯏ꯫ ꯅꯣꯡꯁꯥ ꯄꯣꯛꯄꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯏꯁꯥꯒꯤ ꯏꯆꯥꯗ ꯀꯩ ꯅꯨꯡꯁꯥ ꯄꯣꯛꯄꯁꯦ ꯌꯥꯝ ꯂꯨꯕꯅꯦ꯫ ꯑꯩ ꯉꯁꯤ ꯍꯤꯡꯍꯧꯔꯦ ꯈꯣꯡ ꯅꯥꯝꯃ ꯇꯠꯈ꯭ꯔꯦ ꯆꯍꯤ ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯉꯛꯑꯕꯅꯦ ꯃꯣꯏꯗꯤ ꯅꯧꯔꯤꯕ ꯑꯉꯥꯡꯅꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯁꯦꯡꯉꯦ ꯍꯥꯏꯕꯗꯀꯣ ꯃꯥꯏ ꯄꯨꯟꯁꯤꯗꯨꯅ ꯁꯥꯡꯅ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯁꯣꯛꯄꯗ ꯑꯩ ꯈꯣꯡ ꯁꯣꯛꯑꯒ ꯇꯠꯍꯧꯏꯗꯣ ꯑꯗꯨꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯁꯨ ꯀꯩꯝꯇ ꯀꯥꯏꯔꯝꯗꯦꯅ ꯈꯜꯂꯦ꯫ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯒ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯁꯥꯡꯒꯅꯤ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯏꯐꯨꯔꯨꯞꯅꯤ ꯍꯥꯏꯕ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯥ ꯌꯨꯝꯗ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤꯅ ꯈꯟꯕꯗꯀꯣ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯃꯩꯇꯩ ꯃꯆꯥ ꯇꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯅꯣꯡꯁꯥꯒꯤ ꯄꯥꯟꯕꯒꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯅ ꯆꯠꯄ ꯉꯝꯃꯤꯁꯦ꯫ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯈꯪꯗꯦ ꯏꯆꯥ ꯈꯪꯗꯦ ꯃꯥꯅ ꯉꯁꯤ ꯆꯠꯈꯤꯕꯁꯦ ꯆꯠꯈ꯭ꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯩꯇꯩ ꯏꯐꯨꯔꯨꯞꯀꯤ ꯏꯁꯥꯒꯤ ꯄꯨꯂꯤꯁꯇꯒꯤ ꯀꯥꯞꯅꯔꯒ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯒꯤ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯁꯤ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯁꯤꯃꯨꯛ ꯄꯦꯟꯗꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯅ ꯀꯞꯇꯅ ꯍꯥꯏꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏ ꯑꯉꯥꯡꯗꯨꯅ ꯏꯐꯨꯔꯨꯞꯁꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯨꯀꯤ ꯍꯥꯏꯕꯁꯤꯅ ꯇꯨꯝꯅꯕ ꯂꯣꯏꯁꯤꯟꯈꯤꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯍꯧꯒꯅꯤ? ꯑꯩꯒꯤ ꯏꯃꯥ ꯂꯩ ꯂꯩꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯁꯤ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯊꯣꯛꯆꯈꯤꯕꯅꯦꯕ꯫ ꯑꯗꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯌꯥꯝ ꯄꯥꯜꯂꯦ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯎꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯥꯠꯄꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯀꯞꯅꯔꯒ ꯍꯥꯠꯄ ꯅꯣꯏꯅ ꯀꯥꯞꯄꯩꯗꯣ ꯀꯔꯤꯒꯤꯅꯣ ꯀꯥꯞꯄꯛꯈꯤꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤꯒ ꯇꯧꯔꯒ ꯃꯥꯏꯛꯇꯒ ꯂꯥꯎꯔꯒ ꯅꯣꯏ ꯄꯥꯝꯃꯤꯗꯣ ꯀꯩꯅꯣ ꯏꯆꯥ ꯁꯥꯝꯇ ꯉꯥꯏꯀꯣ ꯀꯀꯥꯁꯤꯡ ꯉꯥꯛꯇꯅꯦ ꯗꯗꯥꯁꯤꯡ ꯉꯥꯛꯇꯅꯦ ꯅꯣꯏ ꯀꯥꯞꯄꯛꯀꯅꯨ ꯍꯥꯏꯔ ꯊꯦꯝꯃꯒ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯌꯥꯅꯕꯤꯕ ꯄꯨꯔꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯣ ꯊꯦꯝꯕ ꯍꯪꯉꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ? ꯑꯁꯤꯒꯤ ꯊꯧꯅꯥꯁꯦ ꯀꯨꯀꯤꯗ ꯎꯠꯄꯤꯔꯝꯃꯒ ꯀꯨꯀꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯤꯔꯝꯃꯒꯗꯤꯀꯣ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯕ ꯍꯥꯏꯅ ꯈꯟꯖꯔꯝꯒꯅꯤꯀꯣ꯫ ꯃꯣꯏꯒꯤꯗꯤ ꯃꯁꯥꯒꯤꯗꯤ ꯂꯣꯏ ꯀꯜꯂꯤ ꯑꯩꯈꯣꯏꯒꯤꯅ ꯏꯁꯥ ꯃꯁꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯑꯩꯁꯨ ISTV ꯅ꯭ꯌꯨꯁꯇꯒꯤ ꯐꯪꯕꯅꯦ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯨꯗ ꯊꯨꯛ ꯂꯥꯎꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦ ꯃꯔꯝꯗꯤ ꯏꯃꯥꯗꯣ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯃꯆꯥꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯗꯨ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯡꯉꯥꯏꯕꯈꯩꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯨꯅ ꯅꯣꯡꯁꯥꯒꯤ ꯊꯃꯣꯏ ꯄꯥꯏꯔꯒ ꯄꯥꯏꯊꯣꯛꯑꯒ ꯃꯩꯇꯩ ꯏꯐꯨꯔꯨꯞꯁꯦ ꯀꯟꯅꯕ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯅ ꯃꯥꯡꯈ꯭ꯔꯒ ꯃꯃꯥꯁꯤꯡꯅ ꯀꯞꯍꯧꯏꯗꯣ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯈꯪꯒꯅꯤ꯫ ꯑꯩꯗꯤ ꯃꯌꯥꯝ ꯆꯠꯂꯒ ꯂꯥꯛꯑꯕꯅꯤꯅꯗꯤ ꯈꯪꯉꯦ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯗꯦ ꯃꯃꯥ ꯃꯆꯥ ꯈꯪꯗꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯏ ꯀꯔꯝꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯀꯞꯄ ꯂꯩꯍꯧꯏ ꯑꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯤꯈꯩꯗꯤ ꯈꯪꯉꯔꯣꯏ꯫
ꯅꯨꯡꯁꯥ ꯄꯣꯛꯄꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯏꯁꯥꯒꯤ ꯏꯆꯥꯗ ꯀꯩ ꯅꯨꯡꯁꯥ ꯄꯣꯛꯄꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯑꯗꯨꯒ ꯃꯥꯡꯖꯕꯁꯨ ꯑꯗꯨ ꯈꯛꯇ ꯑꯣꯏꯍꯧꯋꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯍꯩꯔꯣꯏ ꯑꯃ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯊꯧꯕꯥꯜ ꯁꯂꯨꯡꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ 6 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯂꯨꯡꯐꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ISTV ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯊꯧꯕꯥꯜ ꯁꯂꯨꯡꯐꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯤꯂꯣꯡꯗ ꯂꯩꯕ ꯅꯣꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:30 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯈꯨꯅꯧ ꯃꯈꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤ ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯔꯣꯅꯥꯟ ꯀꯧꯏ ꯃꯍꯥꯛ ꯊꯧꯕꯥꯜ ꯈꯨꯅꯧꯗ ꯂꯩꯕ ꯅꯤꯃꯩꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅꯤ ꯍꯟꯗꯛꯀꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 6ꯁꯨ ꯄꯨꯂꯤꯁꯅ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ SLR ꯑꯃ ꯀꯥꯔꯕꯥꯏꯟ ꯑꯃ 303 ꯔꯥꯏꯐꯜ ꯑꯅꯤ ꯑꯃꯣꯛ ꯔꯥꯏꯐꯜ ꯑꯃ ꯄꯨꯟꯅ ꯅꯣꯡꯃꯩ 6ꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯈꯔꯗꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯈꯤ ꯀꯥ ꯍꯦꯟꯅ ꯅꯥꯀꯜ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯈꯤꯗꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯇꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯅꯤꯔꯃꯂꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝ ꯃꯆꯤꯟ ꯃꯅꯥꯎ 4ꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕꯅꯤ ꯊꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯈꯨꯜ ꯉꯥꯛꯄ ꯆꯠꯈꯤꯕꯅꯤ ꯉꯁꯤꯅ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯗ उतलीबा पुलिस की थौनादु कुकीदा अमुक्ता उत्पियो हाइना ISTV न्यूज़ ता फोंदोरकली अखोइना थीरुरागा सुने अमदा उन्नागे बो फंगतरगा सोनी उन्नाबा हेक चखि निमिता इचाज सुमुन उन्ना फंगद्रि आयु थीबा याबदि थीबा पुलिस की साइड जो थीबा याबा थीरे लानसे लोसिनगिरो खुन्ना कोनेना मेट्रिक थागदा अहिसा ने खुन्ना को सखरगा सिदी पुलिसना अहिसा दुगा खुथोनाबा अहिसा लगिरे अहिसा दो उन्ना थौना दो कुकी दम तो उत्पिरे अजय बचना सिनी मैम याम नुंगाइते कुकी मखुतसु लेइतबा नते अखोय मसेन कापनरगा सुमाइन लेइते अदुना हाइदे मदुगी सबना हाबेदको इचादो अंगांगदो इनावदो मेट्रिक थारमदाइनी अदुना मावंदा मरु काबोगा अखोय मसेन खनरगा लेइतबा हाइजा मदुगी श्रापति सोयना फंगनी चिन थिबा नतेको हुजिकी लेखिद्रिबा इनाव खंगदे इचा खंगदेको मेट्रिक थारमदा अंगांगजे मा खुन ngaksanaba इमालेबा कन्नब थोखिबा अंगांगनिको मेट्रिक थारमदाइजिगा नौग्रब चाही 13 सुग्रो माजे पुछिगी मंगान नुंगाइब उद्रि मतांग इमालेबा खतम कथोखरेको माबुने कापगा हालिसे नो सोयदन फंगनी मरमने अंगांग न तविदो अखोय मैते इफु किदमतने कुकी किदमतन नते अतोबा जागिति किदमतन नते अदु नतबिदे कापना को कांदा फजन मगरी मखो माइक लेत्राने अखोय पुलिस की माइक का लारगा नोय कापाई दो कदो माइक कई देनो हाना कुकी ने कापपदि नत्रे जे खांगबने अखोय मसेन वदि हांगबी खोपीदना मोयसु पखतपनिना खुनगा पचंगरे अखोय हालानेना पंगा कापसिलकगा अदमाइन तौनरि गतनेबा अना अंगांग गई दु ब्लेम तौबिगो मरमदि गसी फिबम चादबि नतने मोय गसी खुनगा नो थोलै हेजे खुलाय पारे पतारे जे लेम खुलाय पारे पनते
ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯄꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯃꯥꯏꯅ ꯑꯩ ꯉꯁꯤ ꯍꯤꯡꯍꯧꯔꯦ ꯈꯣꯡ ꯅꯥꯝꯃ ꯇꯠꯈ꯭ꯔꯦ ꯆꯍꯤ ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯉꯛꯑꯕꯅꯤ ꯃꯣꯏꯗꯤ ꯅꯧꯔꯤꯕ ꯑꯉꯥꯡꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯁꯦꯡꯉꯦ ꯍꯥꯏꯕꯗꯀꯣ ꯃꯥꯏ ꯄꯨꯟꯁꯤꯗꯨꯅ ꯁꯥꯡꯅ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯁꯣꯛꯄꯗ ꯑꯩ ꯈꯣꯡ ꯁꯣꯛꯑꯒ ꯇꯠꯍꯧꯏꯗꯣ ꯑꯗꯨꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯁꯨ ꯀꯩꯝꯇ ꯀꯥꯏꯔꯝꯗꯦꯅ ꯈꯜꯂꯦ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯒ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯁꯥꯡꯒꯅꯤ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯏꯐ꯭ꯔꯨꯞꯅꯤ ꯍꯥꯏꯕ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯕꯨ ꯊꯧꯗꯣꯛꯁꯦ ꯀꯌꯥ ꯀꯨꯏꯅ ꯊꯣꯛꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯥꯞꯅ ꯂꯩ ꯏꯐ꯭ꯔꯨꯞꯇꯁꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯄꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔ ꯈꯪꯕꯤꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ